ꯃꯌꯥꯝꯕꯨ ꯔꯃꯨꯛ ꯇ꯭ꯌꯨꯕꯀꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯃꯌꯥꯝꯒꯤꯗꯃꯛ ꯄꯨꯖꯔꯛꯂꯤꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯐꯟ ꯑꯄꯥꯏꯕꯤ꯫ ꯂꯧꯕꯤꯔꯁꯤ ꯐꯟ ꯑꯄꯥꯏꯕꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯅꯤꯡꯊꯧ ꯃꯆꯥ ꯑꯃꯒ ꯃꯟꯇ꯭ꯔꯤ ꯃꯆꯥ ꯑꯃꯒ ꯑꯉꯝꯕꯒꯤ ꯃꯆꯥ ꯑꯃꯒ ꯃꯔꯨꯞ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯍꯨꯝ ꯑꯃꯅ ꯑꯃꯕꯨ ꯊꯥꯗꯣꯛꯅꯗꯦ꯫ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯩ꯫ ꯅꯣꯡꯃꯗꯤ ꯃꯈꯣꯏ ꯑꯍꯨꯝ ꯂꯝ ꯀꯣꯏꯕ ꯆꯠꯁꯤ ꯍꯥꯏꯗꯨꯅ ꯋꯥꯔꯦꯞ ꯇꯥꯅꯔꯦ꯫ ꯃꯈꯣꯏ ꯑꯍꯨꯝꯅ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯗ ꯈꯪꯍꯜꯂꯝꯗꯅ ꯂꯣꯟꯅ ꯁꯒꯣꯜ ꯑꯃꯃꯝ ꯇꯣꯡꯂꯒ ꯀꯣꯅꯨꯡꯗꯒꯤ ꯈꯣꯡꯁꯥꯟꯈꯤꯔꯝꯃꯤ꯫ ꯂꯦꯞꯇꯅ ꯆꯠꯈꯤꯕꯅ ꯃꯈꯣꯏ ꯂꯩꯕꯥꯛ ꯀꯌꯥ ꯀꯌꯥ ꯂꯥꯟꯈ꯭ꯔꯦ꯫ ꯑꯁꯨꯝ ꯂꯦꯞꯇꯅ ꯆꯠꯈꯤꯕꯅ ꯄꯣꯂꯣꯏꯗ ꯃꯈꯣꯏ ꯑꯍꯨꯝꯅ ꯑꯉꯛꯄ ꯂꯩꯕꯥꯛ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯑꯗꯨꯛ ꯆꯥꯎꯕ ꯃꯐꯝ ꯑꯗꯨꯗ ꯃꯤ ꯑꯃꯠꯇ ꯂꯩꯕ ꯎꯔꯝꯗꯦ꯫ ꯂꯩꯔꯝꯂꯤꯕ ꯌꯨꯝꯀꯩꯁꯤꯡꯗꯨꯁꯨ ꯑꯇꯦꯛ ꯑꯀꯥꯏ ꯉꯥꯛꯇ ꯑꯣꯏꯅ ꯇꯧꯔꯝꯃꯤ꯫ ꯃꯤꯗꯤ ꯂꯥꯏꯔꯗꯨꯅ ꯁꯥ ꯉꯥ ꯎꯆꯦꯛ ꯋꯥꯌꯥ ꯐꯥꯎꯕ ꯃꯁꯛ ꯎꯔꯝꯗꯦ꯫ ꯎꯔꯤ ꯋꯥꯔꯤꯁꯤꯡꯅ ꯀꯣꯏꯁꯤꯟꯗꯨꯅ ꯁꯨꯃꯥꯡ ꯊꯦꯂꯣꯡꯁꯤꯡꯗꯨ ꯎꯕꯗ ꯂꯩꯕꯥꯛ ꯑꯗꯨꯗ ꯇꯥꯏꯕꯪ ꯃꯤ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯕꯗꯨ ꯈꯪꯕ ꯉꯝꯂꯝꯃꯤ꯫ ꯃꯔꯨꯞ ꯑꯍꯨꯝꯅ ꯃꯤ ꯂꯩꯇꯕ ꯆꯥꯎꯔꯕ ꯂꯩꯕꯥꯛ ꯑꯗꯨꯗ ꯀꯣꯏꯔꯛꯄꯗ ꯎꯃꯪ ꯑꯃꯗ ꯊꯨꯡꯂꯨꯔꯦ꯫ ꯃꯈꯣꯏ ꯆꯣꯛꯊꯔꯗꯨꯅ ꯆꯥꯎꯔꯕ ꯎꯃꯪ ꯑꯃꯒꯤ ꯃꯈꯣꯡꯗ ꯐꯝꯗꯨꯅ ꯄꯣꯊꯥꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯆꯥ ꯏꯁꯤꯡ ꯈꯧꯔꯥꯡꯕꯅ ꯆꯔꯝ ꯀꯪꯗꯨꯅ ꯃꯟꯇ꯭ꯔꯤ ꯃꯆꯥꯕꯨ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, "ꯃꯔꯨꯞ, ꯏꯁꯤꯡ ꯈꯧꯔꯥꯡꯕꯅ ꯊꯋꯥꯏ ꯊꯥꯒꯗꯧꯔꯦ꯫ ꯏꯁꯤꯡ ꯈꯖꯤꯛꯇꯪ ꯊꯤꯗꯨꯅ ꯄꯨꯔꯛꯎ꯫ ꯃꯟꯇ꯭ꯔꯤ ꯃꯆꯥꯅ ꯔꯥꯖꯀꯨꯃꯥꯔꯒꯤ ꯈꯧꯔꯥꯡꯕ ꯀꯣꯛꯅꯕ ꯏꯁꯤꯡ ꯊꯤꯕ ꯆꯠꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯐꯅ ꯂꯥꯞꯅ ꯆꯠꯂꯕ ꯇꯨꯡꯗ ꯃꯈꯜ ꯀꯌꯥꯒꯤ ꯂꯩ ꯄꯥꯟꯕꯤ ꯀꯌꯥꯅ ꯑꯀꯣꯏꯕꯗ ꯂꯩꯇꯦꯡꯕ ꯐꯖꯔꯕ ꯄꯨꯈ꯭ꯔꯤ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯟꯇ꯭ꯔꯤ ꯃꯆꯥꯅ ꯃꯕꯨꯛꯅꯤꯡ ꯍꯔꯥꯎꯅ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯦ꯫ ꯑꯗꯨꯕꯨ ꯏꯁꯤꯡ ꯄꯨꯅꯕ ꯄꯥꯇ꯭ꯔꯗꯤ ꯑꯃꯠꯇ ꯌꯥꯎꯗꯕꯅ ꯌꯦꯡꯊꯣꯛꯈꯤꯕꯗ ꯌꯨꯝ ꯃꯆꯥ ꯑꯃ ꯎꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯄꯥꯇ꯭ꯔ ꯂꯧꯕ ꯆꯠꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯁꯨꯃꯥꯡꯗ ꯂꯦꯞꯂꯒ ꯂꯥꯎꯔꯛꯏ, "ꯌꯨꯝꯁꯤꯕꯨ ꯀꯅꯥ ꯀꯅꯥ ꯂꯩꯕꯒꯦ? ꯑꯩꯉꯣꯟꯗ ꯏꯁꯤꯡ ꯄꯨꯅꯕ ꯄꯥꯇ꯭ꯔ ꯑꯃꯇꯪ ꯄꯤꯕꯤꯌꯨ"꯫ ꯌꯨꯝ ꯑꯗꯨꯗꯒꯤ ꯃꯤꯠꯐꯝ ꯍꯣꯡꯕ ꯌꯥꯗꯅ ꯐꯖꯔꯕꯤ ꯂꯩꯁꯥꯕꯤ ꯑꯃ ꯊꯣꯛꯂꯛꯇꯨꯅ ꯃꯉꯣꯟꯗ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯥꯏꯔꯛꯏ, "ꯏꯕꯨꯡꯉꯣ, ꯑꯩꯈꯣꯏꯗꯤ ꯌꯨꯝꯗ ꯂꯥꯛꯄ ꯑꯇꯤꯊꯤꯕꯨ ꯁꯦꯕꯥ ꯇꯧꯏ꯫ ꯑꯗꯨꯅ ꯉꯥꯏꯍꯥꯛ ꯁꯦꯕꯥ ꯐꯪꯖꯍꯧꯒꯦ, ꯑꯗꯨꯒ ꯏꯁꯤꯡꯒꯤ ꯄꯥꯇ꯭ꯔ ꯄꯨꯕꯤꯈꯣ ꯌꯥꯒꯅꯤ"꯫ ꯂꯩꯁꯥꯕꯤ ꯑꯗꯨꯒꯤ ꯃꯕꯨꯛꯅꯤꯡ ꯍꯨꯔꯕ ꯃꯥꯏꯊꯣꯡꯗꯨꯅ ꯃꯟꯇ꯭ꯔꯤ ꯃꯆꯥ ꯁꯨꯝꯍꯠꯈꯤ꯫ ꯃꯔꯨꯞ ꯑꯃ ꯏꯁꯤꯡ ꯈꯧꯔꯥꯡꯕꯅ ꯃꯈꯣꯡ ꯊꯥꯡꯕ ꯊꯣꯛꯍꯧꯗꯦ ꯍꯥꯏꯕ ꯋꯥꯈꯜ ꯀꯥꯎꯈꯤꯗꯨꯅ ꯂꯩꯁꯥꯕꯤ ꯑꯗꯨꯒ ꯐꯝꯃꯤꯟꯅꯗꯨꯅ ꯅꯨꯡꯁꯤ ꯋꯥꯔꯤ ꯀꯌꯥ ꯁꯥꯗꯨꯅ ꯂꯩꯊꯣꯛꯈ꯭ꯔꯦ꯫ ꯃꯊꯦꯜ ꯂꯨꯀꯣꯏ ꯀꯌꯥ ꯊꯣꯡꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯍꯥꯎꯅ ꯆꯥꯃꯤꯟꯅꯔꯕꯒꯤ ꯇꯨꯡꯗ ꯃꯟꯇ꯭ꯔꯤ ꯃꯆꯥ ꯑꯗꯨ ꯅꯨꯡꯉꯥꯏꯅ ꯇꯨꯡꯈꯨꯟ ꯇꯥꯟꯗꯨꯅ ꯂꯩꯊꯣꯛꯂꯝꯃꯤ꯫ ꯃꯔꯨꯞ ꯃꯟꯇ꯭ꯔꯤ ꯃꯆꯥ ꯍꯜꯂꯛꯇ꯭ꯔꯕꯗ ꯔꯥꯖꯀꯨꯃꯥꯔꯅ ꯑꯉꯝꯕꯒꯤ ꯃꯆꯥꯗ, "ꯃꯔꯨꯞ ꯑꯗꯨꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯨꯆꯣ, ꯑꯗꯨꯒ ꯏꯁꯤꯡꯁꯨ ꯄꯣꯔꯛꯎ" ꯍꯥꯏꯗꯨꯅ ꯊꯥꯈ꯭ꯔꯦ꯫ ꯃꯍꯥꯛꯁꯨ ꯂꯦꯞꯇꯅ ꯆꯠꯈꯤꯕꯅ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯊꯨꯡꯂꯝꯃꯤ꯫ ꯑꯉꯝꯕꯒꯤ ꯃꯆꯥꯅ ꯏꯁꯤꯡ ꯐꯪꯂꯕꯗ ꯃꯕꯨꯛꯅꯤꯡ ꯍꯔꯥꯎꯖꯩ꯫ ꯑꯗꯨꯕꯨ ꯑꯋꯥꯕꯗꯤ ꯏꯁꯤꯡ ꯑꯗꯨ ꯀꯔꯝ ꯍꯥꯏꯅ ꯄꯨꯁꯤꯒꯦ ꯈꯟꯗꯨꯅ ꯌꯦꯡꯊꯣꯛꯈꯤꯕꯗ ꯃꯟꯇ꯭ꯔꯤ ꯃꯆꯥꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨꯒ ꯊꯪꯅꯅ ꯂꯩꯕ ꯌꯨꯝ ꯃꯆꯥ ꯑꯗꯨꯗ ꯏꯁꯤꯡꯒꯤ ꯄꯥꯇ꯭ꯔ ꯑꯃꯇꯪ ꯂꯧꯒꯦ ꯍꯥꯏꯗꯨꯅ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯌꯨꯝ ꯑꯗꯨꯗꯁꯨ ꯐꯖꯈ꯭ꯔꯕꯤ ꯂꯩꯁꯥꯕꯤ ꯑꯃ ꯊꯣꯛꯂꯛꯇꯨꯅ ꯑꯍꯥꯟꯕꯒꯤ ꯂꯩꯁꯥꯕꯤ ꯑꯗꯨꯅ ꯍꯥꯏꯕꯒꯨꯝ ꯑꯉꯝꯕꯒꯤ ꯃꯆꯥꯗ ꯄꯣꯊꯥꯕꯤꯔꯒ ꯄꯥꯇ꯭ꯔ ꯄꯨꯕꯤꯈꯣ ꯍꯥꯏꯔꯦ꯫ ꯐꯖꯕꯤ ꯂꯩꯁꯥꯕꯤ ꯑꯃꯅ ꯁꯦꯕꯥ ꯇꯧꯖꯒꯦ ꯍꯥꯏꯔꯛꯄꯗ ꯑꯉꯝꯕꯒꯤ ꯃꯆꯥꯁꯨ ꯃꯔꯨꯞ ꯅꯤꯡꯊꯧ ꯃꯆꯥꯒꯤ ꯏꯁꯤꯡ ꯊꯤꯕ ꯂꯥꯛꯄꯅꯤ ꯍꯥꯏꯕꯗꯨ ꯀꯥꯎꯊꯣꯛꯈꯤꯗꯨꯅ ꯆꯥꯛ ꯏꯁꯤꯡ ꯆꯥꯔꯒ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯊꯣꯛꯈꯤ꯫ ꯑꯃꯔꯣꯝꯗꯅ ꯃꯔꯨꯞ ꯑꯅꯤꯃꯛ ꯊꯦꯡꯂꯕ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯕꯗ ꯅꯤꯡꯊꯧ ꯃꯆꯥꯗꯣ ꯃꯊ꯭ꯋꯥꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯈꯤꯗꯦ꯫ ꯃꯍꯥꯛꯅ ꯌꯥꯝꯅ ꯋꯥꯅ ꯍꯧꯒꯠꯇꯨꯅ ꯁꯦꯔꯥꯟꯅꯕ ꯃꯥꯏꯀꯩꯗ ꯏꯁꯤꯡ ꯊꯤꯕ ꯆꯠꯈꯤꯕꯗꯒꯤ ꯃꯔꯨꯞ ꯑꯅꯤꯒ ꯀꯥꯏꯅꯈꯤ꯫ ꯅꯣꯡꯃ ꯅꯣꯡꯃ ꯍꯧꯈꯤꯗꯨꯅ ꯊꯥꯕꯨꯡ ꯑꯅꯤ ꯐꯥꯔꯛꯂꯦ꯫ ꯅꯣꯡꯃ ꯂꯥꯏꯒꯤ ꯅꯣꯡꯗꯝ ꯑꯃꯗꯒꯤ ꯅꯤꯡꯊꯧ ꯃꯆꯥꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯃꯔꯨꯞ ꯑꯅꯤꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯊꯨꯡꯂꯝꯃꯤ꯫ ꯂꯝꯁꯥꯡ ꯂꯥꯛꯄꯗ ꯆꯥꯛ ꯂꯥꯝꯕꯅ ꯋꯥꯔꯗꯨꯅ ꯃꯃꯤꯠꯇ ꯇꯟꯗꯟ ꯄꯥꯏꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯌꯨꯝ ꯃꯆꯥ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯐꯨꯔꯥ ꯗꯣꯂꯥꯟꯒꯤ ꯌꯨꯝ ꯑꯗꯨ ꯎꯗꯨꯅ ꯆꯪꯁꯤꯜꯂꯝꯃꯤ꯫ ꯐꯨꯔꯥ ꯗꯣꯂꯥꯟꯒꯤ ꯌꯨꯝ ꯑꯗꯨ ꯌꯦꯡꯕꯗ ꯃꯤ ꯂꯩꯇꯕꯒꯨꯝ ꯏꯆꯤꯛ ꯆꯤꯛꯏ꯫
ꯔꯥꯖꯀꯨꯃꯥꯔꯅ ꯀꯔꯤ ꯑꯃꯠꯇ ꯈꯟꯗꯅ ꯏꯃꯨꯡꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯦ꯫ ꯃꯊꯪ ꯃꯊꯪ ꯀꯥ ꯈꯨꯗꯤꯡꯒꯤ ꯆꯪꯂꯕ ꯇꯨꯡꯗ ꯐꯖꯔꯕꯤ ꯂꯩꯁꯥꯕꯤ ꯑꯃ ꯁꯅꯥꯒꯤ ꯃꯣꯟꯆꯦꯞ ꯃꯣꯟꯗꯨꯝꯗ ꯇꯨꯝꯗꯨꯅ ꯂꯩꯕꯗꯨ ꯎꯔꯕꯗ ꯑꯉꯛꯄ ꯄꯣꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯂꯩꯁꯥꯕꯤꯗꯨꯕꯨ ꯍꯧꯗꯣꯛꯇꯨꯅ ꯆꯥꯛ ꯈꯖꯤꯛꯇꯪ ꯄꯤꯖꯅꯕ ꯍꯥꯏꯖꯔꯝꯃꯤ꯫ ꯂꯩꯁꯥꯕꯤꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯕꯨ ꯑꯍꯥꯟꯕ ꯎꯕꯃꯛꯇꯗ ꯅꯨꯡꯁꯤꯕ ꯄꯣꯛꯈꯤꯗꯨꯅ ꯍꯔꯥꯎꯅ ꯃꯊꯦꯜ ꯂꯨꯀꯣꯏ ꯊꯣꯡꯗꯨꯅ ꯆꯥꯃꯤꯟꯅꯔꯦ꯫ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯌꯥ ꯁꯥꯟꯅꯔꯕ ꯇꯨꯡꯗ ꯂꯩꯁꯥꯕꯤ ꯑꯗꯨꯅ ꯅꯤꯡꯊꯧ ꯃꯆꯥꯅꯤ ꯍꯥꯏꯕꯗꯨ ꯈꯪꯂꯝꯃꯤ꯫ ꯃꯍꯥꯛꯁꯨ ꯃꯥꯒꯤ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤꯁꯤꯡ ꯔꯥꯖꯀꯨꯃꯥꯔꯗ ꯂꯤꯗꯨꯅ ꯇꯥꯍꯟꯈꯤ꯫ ꯂꯩꯁꯥꯕꯤ ꯑꯗꯨꯅ ꯂꯩꯕꯥꯛꯀꯤ ꯄ꯭ꯔꯖꯥꯁꯤꯡ ꯑꯃꯗꯤ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯅꯆꯤꯡꯕ ꯍꯤꯡꯆꯥꯕꯤ ꯑꯅꯤꯅ ꯂꯣꯏꯅ ꯆꯥꯊꯣꯛꯈ꯭ꯔꯦ, ꯃꯍꯥꯛꯄꯨꯗꯤ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯊꯝꯂꯤꯕꯅꯤ ꯇꯝꯂꯦ꯫ ꯊꯃꯣꯏ ꯀꯥꯏꯔꯕ ꯋꯥꯔꯤꯁꯤꯡꯗꯨ ꯇꯥꯕꯗ ꯔꯥꯖꯀꯨꯃꯥꯔꯅ ꯍꯤꯡꯆꯥꯕꯤꯁꯤꯡꯒꯤ ꯃꯊꯛꯇ ꯂꯃꯟ ꯈꯨꯝꯅꯤꯡꯕꯒꯤ ꯋꯥꯈꯟꯅ ꯍꯤꯡꯆꯥꯕꯤ ꯑꯅꯤꯒꯤ ꯂꯩꯐꯝ ꯍꯪꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤꯅ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯌꯨꯝ ꯃꯆꯥ ꯑꯅꯤꯁꯤ ꯃꯈꯣꯏꯒꯤꯅꯤ꯫ ꯃꯈꯣꯏ ꯑꯌꯨꯛ ꯅꯨꯡꯊꯤꯟꯗ ꯐꯖꯔꯕꯤ ꯅꯨꯄꯤꯒꯤ ꯁꯛꯇꯝ ꯂꯧꯏ꯫ ꯃꯔꯥꯏꯕꯛ ꯊꯤꯔꯕ ꯅꯨꯄꯥ ꯑꯅꯤꯈꯛ ꯂꯥꯛꯄꯗꯒꯤ ꯃꯄꯨꯔꯣꯏꯕ ꯑꯣꯏꯗꯨꯅ ꯂꯩꯔꯛꯄ ꯊꯥꯕꯨꯡ ꯑꯅꯤ ꯐꯥꯔꯛꯂꯦ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯔꯥꯖꯀꯨꯃꯥꯔꯅ ꯃꯥꯒꯤ ꯃꯔꯨꯞ ꯑꯅꯤꯗꯣ ꯁꯣꯏꯗꯅ ꯑꯣꯏꯔꯝꯂꯒꯅꯤ ꯈꯟꯗꯨꯅ ꯃꯕꯨꯛꯅꯤꯡꯗ ꯆꯤꯡꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯔꯥꯖꯀꯨꯃꯥꯔꯤꯒ ꯂꯩꯃꯤꯟꯅꯔꯛꯄ ꯊꯥꯕꯨꯡ ꯑꯃ ꯍꯧꯈ꯭ꯔꯦ꯫ ꯃꯈꯣꯏ ꯑꯅꯤ ꯑꯃꯅ ꯑꯃꯕꯨ ꯄꯥꯝꯅꯗꯨꯅ ꯂꯧꯅ ꯂꯩꯅꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯅ ꯃꯔꯨꯞ ꯑꯅꯤꯕꯨ ꯅꯣꯡꯃꯇꯪ ꯎꯟꯅꯔꯕꯗꯤ ꯍꯥꯏꯗꯨꯅ ꯇꯟꯖꯥ ꯆꯥꯕ ꯃꯇꯝ ꯉꯥꯏꯈꯤ꯫ ꯅꯣꯡꯃ ꯂꯥꯏꯒꯤ ꯅꯣꯡꯗꯝꯗꯒꯤ ꯔꯥꯖꯀꯨꯃꯥꯔꯅ ꯃꯔꯨꯞ ꯑꯅꯤꯒ ꯎꯟꯅꯔꯦ꯫ ꯃꯈꯣꯏ ꯑꯍꯨꯝ ꯑꯃꯅ ꯑꯃꯒꯤ ꯋꯥꯔꯤ ꯂꯤꯅꯗꯨꯅ ꯅꯨꯡꯉꯥꯏꯅ ꯐꯝꯗꯣꯛꯅꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯅ ꯇꯟꯖꯥ ꯆꯥꯔꯦ ꯈꯟꯗꯨꯅ, ꯃꯔꯨꯞ, ꯅꯈꯣꯏꯅ ꯂꯩꯃꯤꯟꯅꯔꯤꯕ ꯅꯨꯄꯤꯁꯤꯡꯗꯨ ꯍꯤꯡꯆꯥꯕꯤꯅꯤ꯫ ꯊꯥꯖꯗ꯭ꯔꯕꯗꯤ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯑꯁꯤꯃꯇꯪ ꯃꯤꯁꯦꯝ ꯈꯥꯡꯗꯨꯅ ꯌꯦꯡꯉꯨ꯫ ꯃꯔꯨꯞ ꯅꯤꯡꯊꯧ ꯃꯆꯥꯒꯤ ꯋꯥꯗꯣ ꯃꯔꯨꯞ ꯑꯅꯤꯅ ꯊꯥꯖꯗꯨꯅ ꯃꯌꯨꯝ ꯃꯌꯨꯝꯗ ꯍꯟꯈꯤ꯫ ꯃꯈꯣꯏ ꯑꯅꯤ ꯅꯨꯃꯤꯗꯥꯡ ꯑꯣꯏꯁꯤꯜꯂꯛꯂꯕꯗ ꯋꯥꯈꯟꯅ ꯇꯨꯝꯕ ꯌꯥꯈꯤꯗꯦ꯫ ꯃꯔꯨꯞ ꯅꯤꯡꯊꯧ ꯃꯆꯥꯅ ꯍꯥꯏꯔꯛꯄ ꯋꯥꯗꯣ ꯑꯁꯦꯡꯕ ꯈꯪꯅꯤꯡꯕꯗꯒꯤ ꯑꯍꯤꯡ ꯑꯗꯨ ꯇꯨꯝꯗꯗꯨꯅ ꯃꯤꯁꯦꯝ ꯈꯥꯡꯗꯨꯅ ꯂꯩꯈꯤ꯫ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯌꯧꯔꯛꯂꯕꯗ ꯅꯨꯄꯤ ꯑꯅꯤꯅ ꯍꯤꯡꯆꯥꯕꯤꯒꯤ ꯁꯛꯇꯝ ꯂꯧꯗꯨꯅ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥ, ꯃꯌꯥ ꯏꯆꯧ ꯆꯧꯔꯗꯨꯅ ꯀꯣꯏꯆꯠ ꯆꯠꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯌꯥꯝꯅ ꯋꯥꯅ ꯅꯣꯡ ꯉꯥꯟꯕ ꯉꯥꯏꯈꯤ꯫ ꯃꯔꯨꯞ ꯑꯅꯤꯗꯣ ꯅꯣꯡ ꯉꯥꯜꯂꯒ ꯍꯤꯡꯆꯥꯕꯤ ꯑꯅꯤꯅ ꯆꯠꯊꯣꯛꯈ꯭ꯔꯤꯉꯩꯗ ꯃꯔꯨꯞ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯦꯜꯂꯛꯂꯦ꯫ ꯃꯈꯣꯏꯅ ꯍꯤꯡꯆꯥꯕꯤꯁꯤꯡ ꯍꯜꯂꯛꯇ꯭ꯔꯤꯉꯩꯗ ꯌꯥꯡꯅ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯦꯜꯍꯧꯔꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯅ ꯅꯤꯡꯊꯧ ꯃꯆꯥ ꯅꯨꯄꯤꯕꯨ ꯃꯍꯥꯛꯅ ꯂꯨꯍꯣꯡꯂꯦ꯫ ꯃꯍꯥꯛꯄꯨꯁꯨ ꯄꯨꯒꯅꯤ ꯍꯥꯏꯕꯗ ꯃꯔꯨꯞ ꯑꯅꯤꯁꯨ ꯌꯥꯔꯦ꯫ ꯅꯤꯡꯊꯧ ꯃꯆꯥ ꯅꯨꯄꯤꯅ ꯃꯥꯒꯤ ꯁꯒꯣꯜ ꯑꯄꯥꯏꯕꯤꯗꯨ ꯀꯧꯔꯦ꯫ ꯁꯒꯣꯜ ꯑꯄꯥꯏꯕꯤꯒꯤ ꯃꯊꯛꯇ ꯃꯈꯣꯏ ꯃꯔꯤ ꯇꯣꯡꯗꯨꯅ ꯄꯥꯏꯈꯤꯔꯝꯃꯤ꯫ ꯍꯤꯡꯆꯥꯕꯤ ꯑꯃꯅ ꯃꯃꯤꯠ ꯆꯣꯡꯏ ꯍꯥꯏꯗꯨꯅ ꯌꯥꯡꯅ ꯃꯌꯨꯝꯗ ꯍꯜꯂꯛꯄꯗ ꯅꯨꯄꯥ ꯑꯅꯤ ꯂꯩꯔꯝꯗ꯭ꯔꯕꯗ ꯅꯨꯡꯁꯤꯠꯀꯤ ꯃꯥꯡ ꯊꯥꯗꯨꯅ ꯇꯥꯟꯅꯔꯛꯂꯦ꯫ ꯃꯈꯣꯏ ꯑꯅꯤꯅ ꯅꯤꯡꯊꯧ ꯃꯆꯥ ꯅꯨꯄꯤꯒ ꯂꯣꯏꯅꯅ ꯅꯨꯄꯥ ꯑꯍꯨꯝꯒ ꯁꯒꯣꯜ ꯑꯄꯥꯏꯕꯤꯗ ꯇꯣꯡꯂꯒ ꯄꯥꯏꯈꯤꯕꯗꯨ ꯎꯕꯗ ꯇꯥꯟꯅꯕ ꯐꯪꯂꯔꯣꯏ ꯍꯥꯏꯗꯨꯅ ꯑꯁꯨꯝꯅ ꯂꯥꯎꯔꯛꯏ, ꯍꯣ ꯍꯤꯡꯆꯥꯕꯤ, ꯑꯩꯈꯣꯏ ꯑꯍꯨꯝ ꯆꯪꯗꯨꯅ ꯆꯥꯕꯒꯤ ꯃꯍꯨꯠꯇ ꯅꯁꯥ ꯅꯊꯟꯇꯅ ꯆꯥꯔꯒꯦ ꯈꯜꯂꯕ꯭ꯔꯥ? ꯍꯤꯡꯆꯥꯕꯤ ꯑꯅꯤꯅ ꯂꯥꯎꯔꯛꯂꯤꯕ ꯋꯥꯐꯝꯗꯨ ꯇꯥꯕꯗ ꯃꯟꯇ꯭ꯔꯤ ꯃꯆꯥꯅ ꯔꯥꯖꯀꯨꯃꯥꯔꯤꯕꯨ ꯍꯤꯡꯆꯥꯕꯤ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯨꯅ ꯅꯥꯀꯟꯗ ꯌꯥꯜꯂꯤꯕ ꯊꯥꯡꯁꯥꯡ ꯑꯗꯨ ꯁꯠꯂꯒ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯉꯛꯀ ꯂꯣꯏꯅꯅ ꯁꯒꯣꯜ ꯑꯄꯥꯏꯕꯤꯒꯤꯁꯨ ꯉꯛ ꯀꯛꯇꯨꯅ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯂꯩꯃꯥꯏꯊꯛꯇ ꯇꯥꯈ꯭ꯔꯦ꯫ ꯔꯥꯖꯀꯨꯃꯥꯔ ꯁꯥꯎꯈꯤꯕꯅ ꯃꯤꯠꯇ ꯏ ꯀꯥꯗꯨꯅ ꯃꯔꯨꯞ ꯑꯅꯤꯕꯨ ꯉꯛ ꯀꯛꯂꯒꯦ ꯍꯥꯏꯗꯨꯅ ꯊꯥꯡꯁꯥꯡ ꯁꯜꯂꯛꯄꯗ ꯃꯔꯨꯞ ꯑꯅꯤ ꯀꯤꯃꯟꯈꯤꯕꯅ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯊꯋꯥꯏ ꯍꯤꯡꯅꯕ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯇꯧꯐꯝ ꯈꯪꯗ꯭ꯔꯕ ꯔꯥꯖꯀꯨꯃꯥꯔꯅ ꯉꯛ ꯇꯣꯉꯥꯟ ꯇꯥꯔꯕ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯕꯨ ꯌꯦꯡꯂꯒ ꯇꯦꯡꯊꯥ ꯅꯥꯑꯣꯏꯗꯨꯅ ꯀꯞꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯍꯦꯂꯣꯏ ꯃꯆꯤꯟ ꯃꯅꯥꯎ 8 ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯦ꯫ ꯃꯈꯣꯏꯅ ꯍꯥꯏꯔꯛꯏ, ꯍꯦ ꯅꯨꯄꯥ, ꯅꯍꯥꯛ ꯀꯔꯤꯒꯤ ꯀꯞꯂꯤꯕꯅꯣ? ꯔꯥꯖꯀꯨꯃꯥꯔꯅ ꯑꯩꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯁꯒꯣꯜ ꯑꯄꯥꯏꯕꯤ ꯃꯈꯣꯏ ꯑꯅꯤꯃꯛ ꯁꯤꯔꯦ ꯑꯗꯨꯅ ꯀꯞꯂꯤꯕꯅꯤ꯫ ꯃꯤꯅꯨꯡꯁꯤ ꯈꯪꯕꯤ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯩꯅ ꯑꯃ ꯍꯤꯡꯍꯟꯕ ꯉꯝꯒꯅꯤ꯫ ꯅꯍꯥꯛ ꯀꯅꯥꯕꯨ ꯍꯤꯡꯍꯟꯕ ꯄꯥꯝꯕꯒꯦ? ꯔꯥꯖꯀꯨꯃꯥꯔꯅ ꯆꯥꯟꯕꯤꯗꯨꯅ ꯑꯩꯒꯤ ꯅꯨꯄꯤꯕꯨ ꯍꯤꯡꯍꯟꯕꯤꯌꯨ꯫ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯅ ꯔꯥꯖꯀꯨꯃꯥꯔꯤꯕꯨ ꯍꯤꯡꯍꯟꯕꯤꯔꯦ꯫ ꯔꯥꯖꯀꯨꯃꯥꯔ ꯃꯥꯒꯤ ꯅꯨꯄꯤ ꯑꯃꯨꯛ ꯍꯟꯅ ꯐꯪꯂꯕꯗ
haraubagi ngamkhai lekhide. Makhoi anina heloisingbu khurumjarami. Heloisingna laplaba mareibak maramdam yaunaba Rajkumarda Phan Apaibi ama piraga mafam adudagi mangkhre. Mi pong tadraba lamdam adudagi Phan Apaibigi matengna makhoi ani mareibak yaukirami. Ningthauna macha mamaubu taramna opikhi. Mantri macha amadi angambagi machana marup ningthau macha halakpagi pau tabada maran ngakpinaba Rajkumargi makhongda turare. Rajkumarna marup anigi ngakpifam thoktraba maranbo harau harauna ngakpiduna makhoi ahum hanagi matawgum luna chana tinnaduna nungaina panmindakhi. Mayamna nungsibiduna wari asibu like tawbiramu anauba nungairaba phunga wari kaya leptana amuk pujarakhige ngasigidi kainarase.